Chief Minister N. Birenna Union Home Minister Rajnath Singh unaduna Manipur ge IRB Battalion mga hangnana bataksin kre. Tamenglong District manung dalai riba sarkar ge quarter kayada NSCN IM gi miyoi sing leisille hairi. Amadi Kunai amagi chawkhatpagi thak khangge hairabadi lol yenglaga khangba ngamgani hain Education Minister T.S. Rajeshamna phongdokre. Kurumjari ICB gi Manipuri pau miyang tabiriba pomnamakpu taramna oksari hojik mapung oiba pau sing. Chief Minister N. Birenna Union Home Minister Rajnath Singh unaduna Manipur ge IRB Battalion mga hangnana ba taksin kre. Ngasi nungthil pung mari taba matamda Union Home Minister unaba aduda Chief Minister ge maikaida ge Churachandpur ge JSC Anti-Tribal Bill ge kangmuga unaduna Memorandum of Understanding sign tawnabaga loinana asiba hakchang nipan lakliba megi tangkun mga fawbagi mamangda laikhidraba singi aroiba mathau mangam pangthokpa haina yanakiba wafam amade Ukrolda Sirolili Festival Pangthok Liba Asigi Matangda Marik Zumba Wafam Kangan Ke Chief Minister na Union Home Minister da Thamkiba Wafam Singh Union Home Minister na Thabakta Onthokani Habagi Thajaba Piraki Haire Tamenglong District manung dalai riba sarkar ki quarter singda NSCN IM gi miyoi singlai sille haire masigi matangda miyamda khudong sadaba mayok nariba asi manak nakpadalai ba Assam Rifles da complain tawduna takthokna ba honagadabani haina Works Minister T.S. Biswajit na All Secretariat Conference Hall da pangthokpa DC singi khananai na ba mifam da phongdokre Imphal West samadi Imphal East ki DC sing yaudana pangthokiba ngasigi khananai na ba aduda Works ki Commissioner Chief Engineer amadi marilena ba official sing susaruk yake NSCN IM gi miyoi singna sarkar gi kwata da laisileba asi ministry gi thakta phawba khanganuna kari tawba yabagi haibado thabak paikhatkani haina Minister Biswajit na makhatana phongdokhi DC singna akibelaitana praja miyam gi thabak pangthokna baso appeal tawkhi Nungthil pung amadagi ani fawba pangthokiba mifamna Manipur sarkar gi haujik lairiba tongan ba loisang singi employee singna darkar gi matung ina district singda lairiba sarkar gi quarter singda niyom lana lesinduna sarkar da thifam thokpa sanpham thidana lairiba sigi matangda khanakhi mifamaduna DC gi makhada allotment paiduna salairiba general pool residential quarter singi pibam sarkar da kafam thokpa sanpham kadana quarter singda lairiba singi maram sukup na khanakhi Ngasi phawba sarkar gi lairiba quarter gi masing khangdana lairiba asi athuba matamda khangalakna ba minister na DC singda khanganki mifamadugi tungda paumi singa unabada minister Biswajit na Manipur sarkar da kafam thokpa revenue gi sanpham sing matam sangna kadana leibana state asigi sarkar gi self tumgi phibam phatana leirakli Hojikti sarkar ama lairi habadu sapchana khanganaba thorang ama oina ngasigi khananai na ba mifamasi pangthokpani haike DC ki akoina general pool la leigibani aduna makoina labum thokpani aduga madugi matungi na mari leina ba authority makoibu control tawba mi singda report tawraga madu tanthuna bo hono wana haigre karigumba madu yadaba targadi government da required darka leiba information da piro adu government da gi koi Ministry of the Home Affairs da koi communicate tawraga akoi madugi potu makoina bu leire natraga leibu leitre adu niyom chumba mong amada leina ba nampu hapu da nataba niyom chumba government che thara kholaga leibai anana bagi film da sinina ba koi haijagre kamai tawduna koina mobilization si resource mobilization si tawgada ge haiduna part amo oina kogi PWD gi mamingda kogi leiba aduga kogi central pool gida general pool gida leiba quarter sing si kogi DC sing jiga discussion tawre har kanda madi mari leina ba authority sing jingja discussion tawre har kanda niyom chumna akogi lairiba posting ji pinaba duga niyom chumna kogi sarkar da ren sikare har kanda kogi resource mobilization mapung phanba ngamnangi matangda pangthok meeting Kunai amagi chawkhatpagi thak khangge harabadi lo lenglaga khangba ngamgani haina Education Minister T.S. Rajeshamna phongdokre Wafamasi mitai irol iek loina silon apun balup milan na sinduna mitai mayek school da satna hankibagi taramathoy subaning sing thauram amadi chahi khudingi leptana chathaba mitai mayek sangdam nabagi makok mathang taraba singda mana mathum yanthokpagi thoramda mahakna phongdokhibani
Jem Holda Pangthokpa Thoramaduda Manipur Language Planning and Implementation Directorate ki Director L Mahabir, Art and Culture ki Director Dr. K Susila, Council ki Secretary Dr. M Vidya Sagar amadi Milal ki President Thoksom Babusan Mitay Susaru Yake. Category mga thokna pangthokiba mitay mayak changdamnabagi makok mathang tarabasingda manamathum piduna pukning thogat ke. Director L Mahabirna hausi class 12 yauna mitay mayak tamhanba asidagi mayak asibu hairaba mahairoi lising yang khaigi mathakta leire Manipur gi pauchi singda mitay mayak ki pau yamna yaudaba asina makhoi mamit khumjin bibaga pangkhak oire hiramasida pauchi singna khanthaba matam oire haike. President Babusana mitay mayak hena chawkhat hansi hairabadi expert committee nauna semdoktuna mathau tawhan laba matamda hena kanaba fangani haike. Education Minister Rajesh Shyamna mitay lol amasung mayat chawkhat hanaba khanabada milal lawriba thaudang thagatpa phongdokhe. More Wat number 2 dangarang sakhang dabasing na bom pokai hankiba thogdopu yaning da bafongdoktuna ngasi ahing nongyai dagi Imphal More lambi yauna More town pungkun mari gi shutdown khongjang jangsilagani laukthokre. Hill Tribal Council More KSO MYC KWU amadi HR na thawong adubu kandem tawba phongdokre. Pungkun mari gi shutdown khongjang manungda ana ek fire brigade electricity yauna dharmaga mari lena ba thabak thawam singdi komthokani haina Hill Tribal Council More na khanga lagle. Haryana ge Gurgaon da best tawba Asian Oil Field Services na Oil India Limited ge contract lauduna Imphal West ki manungsana Laurembam block ki Khaidem Tampha lokol da thau thibagi chatharaki ba survey lekai gi club amadi maira paibina thingjin khre. Asian Oil Field ki project manager Sumit Mahajana project asi India government amadi state government yana duna paikhat pani survey asi tawram daida lekai gi club amadi maira paibi singda su khangan kibalai haire. Permission is from the central government, then permission is from the Manipur government, right? And then we get a local level permissions also into the villages. From where? From who? Local, when you say local the village heads, the Gaon Boda, the village heads, the chairman, right? These are the village heads, right? So you get permission yourself? Of course, of course. We just don't enter into anybody's land or property, without their consent. That's how it is. Yeah, in fact, I had talked with the oilman from this locality, and he was saying that no permission was taken from them. Permission, I mean, it's not a. Sometimes it's a written permission, sometimes it's a verbal permission, right? It's not exactly every time it's a written thing, because we're not doing any damage. We are not doing anything such thing that damage the land or property of any individual or community. Right? Amaramda Khaidem Awang Laikai Maira Paibi Secretary Soram Memana Zathariba Survey Sigi Matangda Laikai Club Maira Paibi Amatada Kangalambalaite Laufama Sigi Mapu Oriba A Prem Kumar Khakta the Kangalame Survey Sigi Akupamarol Miam the Kangandaba Masinamaram Oiraga Toklakadaba Amang Basing Adu Yanglaga Survey Gitabak Thoram Sing Asi Things in Bani Haike. Madi khawsi sungba tagadi thawsi phangena mayana phona tagadi akoi mafam dagi na kilometer hum bawi kanam ta lebi aro ta pai haine ko ada khoi jing na khoi myan ji pulaga gari ba tu maina phaloi da bo ragadi akoi maji thingba pa mi khoi supa pa le masi thawsi pan thaiba mafam jai myan khun sungda Kundaminari ba Purup Singi Marakta Nungsi Sanana Laibada Nurse ki Sauraba Thaudang Lai Haina Agricultural, Veterinary and Animal Husbandry Minister V. Hankalyan na Fongdokre. Wapamasi Minister Nadimski Zubli Holda Trained Nurses Association of India Amadi Students Nurses Association Manipur State Branch na Sinduna Pangtokiba International Nurses Week ki Tharam da Fongdokibane. Thoromaduda Manipur Sarkar ki Health and Family Welfare ki Parliamentary Secretary S. Subhasandra, Health Director Dr. Karam Lokendro, RIMS ke Hanagi Deputy Nursing Superintendent N.G. Binodini Susaruk Yake. Tongan ba Nurse Institute singi marakta pangthokiba competition kayagi manamathumsu yenthokhi.
Minister V Hangkhaliana narsaiba sinphamasi yaudravadi healthcare system da chauna kairakpa yai sinphamasi da phurup kaya gi miyoi sing thabak tawri makhoina anaba sing ningthina seba tawbana phurup singe marakta nungsinaba hengat halli lairaba na khunba khaidana narsamagi tawpham thokpa tawdang pangthoklabadi isorna sumakhoibo nungsiba mityengda yengbirakani haike Haukiba numidang pung taramathoi makhai kare helakwa adwaida singjamai liwalambi ningthokjam laikai de laiba wahengbam samu koba amagi yumgi thongalda sakhangdaba singna matik mayai laiba boma ma pokhai halamle pokhai bagi thodok aduda yumgi sarukhara amadi dukan gi sarukhara amang ata thoki media sok apanamata yahudre thodok asi kanana karigi zatharam libano kana gumbalup amatana ki helakpa amadi selgi mateng nirakpa sulaite mari leinaba singna sengdok piraknaba samugi loina bina phongdorakle अखोइदा की हलकपसु लेते अदगी डिमांड अमतसु लेगिते अदुगा इसासिंगना करी पेंदबा करी लेदना अखोइदा तोबिरा इबनो हाइबिसि याम तुना अथुबा मतमदा हाइबिरो इसासिंगना पेंदबदो अखोइना लालमगजु अखोइ अथुबा मतमदा सेंजोकजगे अदुतदि पाउजे खरा थुना उते यहनबिरो Amaromda bom pokai halamba thawong yaningda ba phongdoktuna laikai gi miyamna singjamai singa makha liwalambi ningthaujam laikai da wakat mifam chathakre misam miyam rakta bom pokai halamba yaningde miyam ingna sikna leiba pami matungda asigumba thawong chathabiganu haina dabi tawki khongjang aduda saruk yakibi ningthaujam kabitana wahengbam samu misam ni maram sadana misam miyamda aki akhang nangan biganu kari maram gi damak bom pokai halam lebano haibadu mari lenaba singna sengdok piyu hairi MPP की नौना थौपुनना बासिंग सुबम जोय कुमार बो जनरल सेक्रेटरी फंक्शन एंड सेक्रेटरी सिनाम मार्जित बो मीडिया सेल की जनरल सेक्रेटरी हौबम गीता जैन बो जनरल सेक्रेटरी एडमिनिस्ट्रेशन अमदी एस ब्रोजेन बो जनरल सेक्रेटरी ऑर्गेनाइजेशन ओइना हापले हाइना पार्टी की प्रेसिडेंट ओ जोगिंद्रो सिंहना थादोरकपा जेरोल अमना खंगहलकले हौजिक पावगे मरक थतना ब्रेक अमतंग लौजरी Delicious cookies from Likla Bakery. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre live staff syrup sizinnabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinnaba yaraba live staff capsule shu phangbigani live staff syrup amadi live staff capsule naragai laing babudi Najinga de successful hobana hena fay. Baba, quick zone gidi tatatis college di. Mambal suma pong kuning chamane yo sumang roy pista sa labrina. Ado suma tagta superlink footing gi offer me amon piris di. Tas electric drum no sin bagom na yoti sin bayar. Dudi sanagi mohut yang na sin bayar. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Break itung da taram noksari makhata pa pauda Contemporary Manipuri poetry amasung masigi perspective bhabe hiramda minini gi oba seminar ama DM College campus talaiba dab literature da hokre Cultural Forum Manipur na Sahitya Academy ga kusam naduna sinba seminar asigi hawdokpagi thoramda Sahitya Academy Kolkata gi OC Gautam Paul Manipuri Language Advisory Board ki convener S Bihari amasung forum gi president N Khagendra su saruk yaki S Bihari na seminar asina aibasing da kanaba pinaba hotnabani makoina iriba saireng wareng adu miyam da tahanbagi khudong saba amasu pigani haiki Union Environment Minister Anil Madhav Dabe masagi thamoy gi anaba amadagi New Delhi gi AIMS tang asi ayupung mapan makhairom taba matamda laikana bangamdana laikhidre masagi sahi humpu sukre Dabe lising ani mapandagi Rajya Sabha gi member oina wasak lauduna Environment Forest amasung Climate Change ki Independent Charge oina mamang sahidagi Minister oina purakhibani Madhya Pradesh ki Varnanagar da pokhiba dabe angang oiringaidagi RSS ki member oina horakhi lising ani marida Madhya Pradesh ki Chief Minister Uma Bharati ki advisor oikhi
ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ PDS की खुथांगदा मणिपुर मियामदा फंगनगदबा ममांग चहीगी नवेंबर थादगी चही असिगी मार्च था फावबा था मंगागी चेंग मियामदा फंगनदबा मंगन किबा कंज्यूमर क्लब न हक्सन लवी हाइरे हिरमसिगी मतंगदा कंज्यूमर क्लब न आइन की ओबा खोंथांग लखत्रिंगैदा चेंग मांगबदा सेनरीब सिंगना मियामगी फंगफम थोकपा चेंग था अनिगी मनुंगदा फंगनगदबनी था मंगा असिगी मनुंगदा चेंग येनखिबा यावरबदी मियाम खंगना सेंगदोरकदबनी हाइरे Siroi Lily Festival की सरुक अमो आइना Siri Mountain Climbing Competition अमंगासी पांगथोखरे ममांग सहीदगी उखरुल डिस्ट्रिक्टा इको टूरिज्म साखोटहननबा लिंकिबा सिको इवेंचर न सिंदुना किलोमीटर 19 सांगबा Siroi चिंगदोलदा काखत कुमथा तौदुना सांगदमनखिबा अदुदा निंगसिंगबकाना अहानबा M Hongreना अनिसुबा ताखे ngarang DIG IK Muivana Tangkhul Nagalong ground gi cycle rally amalam tharaba matungasi chingkabagi athoi henasi tanakhibani Rally aduda pedal attack All Manipur Mountain Biking Association ge cyclist samarom ne saruk yakhe Fangrei Singdon dagi Georgiang Phauba Ching Makhada Thautabagi lamjel amasu ngasi pangthoke Bangalore dagi Technical Director Nelson Hoberna competition adugi mong matau sing yangsen ke Tangtara mangada pangthokiba People's Day nimita Basikhong SDC office ta Jiladar oiba mutum milan singkauba miyoi amana numit aduda lakiba miyoi singda phajadaba maung matau utkhi habigi maralda thabaktagi suspend tawkhre hairi National Food Security ki cheng pibada Nauria pakhang lakpa kendra gi Subhachandrana border list ta yawba miyoi khakta da cheng pibabu mongsangai apunba maira paibiluk na yaningda ba phongdoktuna cheng lokhidre hairi masigi matangda Nauria Kendra Women Welfare gi sanglenda pawgi mifam pangthokre maira paibi singi mahut sinduna waikhom hemanta koba amana thawong adu penda ba phongdokpaga loinana MLA na maira paibi singda phongdoki ba wafam laibak thibani haiki chenbiriba Naharol Singh Haidare, Subhachandra ki statement ki matung ne thamari Naharol na logre haibani ko imai belmya. Man machin mang na haigre. Adegi tha ani ki sing thaung ki sing ji Subhachandra na haibasi ina kunbiga ka nogana premchana logre haibani ba. Haire, asum haire. Adiga loina na DSO ga moimya punna lokhoki bani haire. Haire punna maksi ai koi wafam wakal londadi Subhachandra masamang na haire baching si FCI godown dagi kanana loki buna kana cheng toki buna haibi mana kendra gi mapi pawi bani na munna thigat piraga aikoi prajada phangan biu loinana naharol singa thamari gi cheng mane disin harik pa thamane thamanga si tha tara ka ki cheng yen bada naharol na thamanga lobi ga di lehori pa praja mayam sibu kari hoina sara ga hingadoi no lai ba praja si di karmaine hingdoi no haiba question jidani koina luxury jidi Amaramda MLA Subhachandrana akhuba rajniti gi oiba mityengda asengba asumba khangdokpa tawdana ina khunbi amadi premchana tha taret ki seng lokthokraga yenthokre haina phongdokliba asi munna khangdana wa ngangbani seng lanna lokthokiba leite contractor ki khuthangdagi yenthokre hairiba tha taret ki seng lokthokpa yagani lupa bana sada kuntra makhogi share pigadabani haibe leibadagi lemhauriba seng adu singthoktana leibani yonthokiba leite haikhe ngaga mogda Wat hori ba kuntensi ekoina tha ani makai rongi sing khaktani aduna mase karigumba kak handaba ka oi haiba wapam laktar gadi ekoina mase praja mayamda ekoi yanthokpa ngangani aduga kakkani haibagi wapam laktar gadi lemhori ba sing sing ase bhap taminaraga no MLA na bhap tabiraga Mase praja mayamda sengdokpam thoi aduga bhap tana ranti tawwa mathau tai maram chadabada handaba thaka thigattana athong maram khangdana ekoi mi amada hekta charge tawba se ekoi matung manau amona tawbiganu makha tana koi amu hanna sengtok singjing ji wapam su leijaroi hairiba lemhauri ba sing singse Kanada lay haiba wapam do tidok piraga praja mayam da lemhori ba cheng singado negotiation tawbiraga yenthokpiu haiba wapam sini
Manipur gi haithoi singthoi raba mahairoi nupi masa singi nimit tarukni sathagadaba motivation program ama art and culture gi training hall da hokre Manipur Science and Technology Council mastek na sinduna pangthok liba thoram aduda Manipur University gi vice chancellor oiramba Professor SNK Sharma Science and Technology gi director Uttam Chan Laistram mastek gi director TS Surendranath Saruk yakhe NCSTC DST gi makhada pangthok liba program asida school tarahumdoi gi mahairoi yangkhaini thoina saruk yare Professor SNK Sharma Mahiroi Singda Mastekna Motivation Program ama pangthokpa asina Science ki lamda hena kanaba piba ngamlagani Scientist singa unahanduna Mahiroi Singa wari watai sana halabadi hena kanagani fongdoke Pokpode ki thamoida ahoba makhul yauna poklakpa angang mari Sky Hospital da operation tawduna mensilaba matungda mayumda handringagi mangoinena nungaiba fongdokpagi thoram ama Sky Hospital Rims Road ta pangthokre Saruk yakiba Health Commissioner PK Singna State asigi oina RVKY gi makhada angang niputaret asuguma makhalgi operation pangtuktuna anauba punsi phangan bangam khre Manipur gumba infrastructure matiksana laitaba state amada asigumba operation mai pakna pangthokpa asi chakthok saningai ni haiki referred found out by us and referred to Sky Hospital and they do the surgeries and I am happy to say that in the last 14 months 47 such children have been given new lease of life 47, there is 28, I believe 29 through surgery and 18 through device closure. So that's a fantastic achievement for a state like Manipur. Imphal West Police Commando na KCP MC gi kadar ama chingmairong maning lekai degi fare hairi Police Department ki matung ina phagat aba miyo edugi maming ningombam birjit chahini phumari apokpa brozen kawi amaromda Imphal East District ki Special Cell amasung taruk suba Assam Rifles ki apun bakangbu amana kairau area da thibahumbagi thabak sathabada prepa ki miyo ama phare phagat aba miyo edugi maming mayengbam sanathoi sahi kunmathoi apokpa Tarzan Sekmaijin khoidum dagini mahakna phongdorakpagi matung ina mahak kor komgi Joint Fighting Force ki member amani hairi Kurai Kendra gi National Security Act ki phangpham thokpa thatara gi cheng sini kerosene phangdabagi matangda National Food Security Act Development Committee na Consumer Affairs Minister Karam Syam unaduna wakat cherol ama bisin khre haire Minister na athuba matamda miyam gi phangpham thokpa cheng sini phanghangani haibagi thajaba pirakhi wadhauriba thatara gi phangpham thokpa sing pithok trabadi miyam ga loinana khongjang sangsingani haire Manipur government na kharkhati dagi LPG lawru namba bullet gari sama tarahumdoi Imphal thadokre gas loba satliba gari driver singda asoi angam amadi phatanungda thoan bidanaba all Manipur Road Transport Drivers and Motor Workers Union na appeal tawri Manipur miyam gi gas ke awaba laitana basatpani masida lup amatada driver singna tamnana singna banatraga nampuda satpanate masida miyam pumna mangna cooperation PBO haire housing marak thatna break amatanga lawjari Irudio Coaching Institute. Admission opens for 5 months CBSE Foundation course for Class 11 Science. Classes will commence on 8 June 2017. Class timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Tutum Lekai behind Begyo Hotel. Contact number 8131025634. Morenam to Pubiodiate. Rondugini Nena Talisi. Imot Molagan. Ilora Hotel. Morena Redudi. 3-star category. Reasonable Mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta later. Hello, Elora Hotel Moreni. Takpio. Jolip. 100% natural syrup. Amasung capsule. You thakpadagi oirakpa awa bachai theng. Hakjangi liver soglakpadagi. Uchu sengaktaba. Haksang soktharakpa. Tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Amuka na taram na oksari makataba pauda. Assam da khundariba Manipuri sing Assam government na yellow purup ni haina sinda khakta haibagi mahutta taseng na sakhang bigadabani haina Assam Manipuri singi saknairabe activist Okram Suramani na phongdokre ngarang Assam state ki mioi singi lamge hak ngak na thamnabagi bat pandam da semkiba akhanaba committee amaga barak tampak ki masaknaiba mioi singa DC kasar gi conference hall da pangthokiba khananainabagi thoramda mahakna phongdokibani India ki hanagi Chief Election Commissioner Oiramba Committee asigi Chairman SK Brahmagi lising makada pangthokiba mithomaduda barak tampakta khundariba tongan ba furup kayagi lusingba sing susaruk yakhe Suramanina Assamda khundariba Manipuri sing ningsing bathok traba sahi cha kayagi mamangdagi
kundarak laba yelhaumini state asigi Manipuri singdasu lamgi hak yauna hiram kuding magta protection piyo haiki Senior Advocate H. Irabona Samdale Riba Manipuri Singh Mamangai Degi Kundarak Padanatana Puwarigi Tangka Kharada Barak Tampakta Mitai Ningthauna Sahi Kaya Marom Lengak Paiduna Lerak Laba Furup Amani Haiki Committee Aduge Chairman S.K. Brahmana State Asigi Yelhaumi Oina Leiriba Yelhaumi Furup Amana Pangpam Tokwa Hak Singh Soidana Pigani Haiki District Immunization Officer Morena Sinduna Tengnopal Primary Health Center da routine immunization amasung Mission Indradhanuski matangda training program amanga si pangthokre training aduda Tengnopal PSC amadi center sinakonba primary health sub center singe medical officer sing ANM amadi female health workers sing saruk yaki tharamaduda District Immunization Officer Dr. S. Priyakumar PSC Morege amo in charge Dr. K.S. Santikumar su saruk yaki KCP ki tha taru khudingi puthokpa lantheng minasi aikhoi gi kalen se phong hauna bi matung ina puthokre haire lup asigi information and publicity secretary member in charge S Mangal gi serol amana handak ki issue asida lup asigi kuntrani palak suba mapok kumonda lup ki president amiyam da piba yai pha pauzel editorial da khunaina hana lanaina kona BJP Hindu taba amadi aikhoi gi lebak sakhwat thorang sing amadi nupi gi punsi da saitheng Aikoina Karigidamang Manipuri pre-merger political status Hanjin Hanaba demand Tauribano Habana Singh Bawaring Singh Yauri Hairi. Houses Hanabagi Pau Amok Pangbigani. Impal East District Football Association ki makhada laiba club singi transfer ging asini ni sanbani mita sanaroi taramathoi transfer tauke Impal West ki pangthoki badang asi sanaroi tarana apply taurakre hawjik makhata ba sanabagi pausing boyai ningthaujam tagi oina phangbigani Musa Major Kulamadi FC Impal Kwa Kaitel Ahan Sangai Trophy Veteran Football Championship ki semi-final sangkre match conduct tokiba referee ki decision yaning dabadagi Ahan Sangai Trophy Veteran Football Championship ki anisuba quarter final match hanaba losin kidre All Manipuri United Veteran Football Association Mapal Kangjibung na sinduna mamang thagi tang kulumdui deki team kunna group mari thokna khaidokna sathariba Ahan Sangai Trophy Veteran Football Championship ki ngasi Khomalampak main stadium da sanakiba anisuba quarter final match da FC Impal na NCDA Khongampatpu goal ama sinoda maikiba biduna semi final sangkhibani FC Impal gi maipapagi goal adu TS Krishnana match ki kuntra manga suba minute sanki match asigi anisuba half horakpada FC Impal Kwa Kaitel gi jersey number 7 El Sursana penalty area manung de puslakpa ball ama NCDA Khongampat ki sanaroi jersey number 8 ke inong chana foul tobudagi match conduct tokiba referee na match ki kuntrani pal suba minute penalty kick ama kaungnaba FC Impal Kwa Kaitel da piki decision adu yaning de badagi minute taramari rom le baba matungda NCDA Khongampana makhatana match sanaroi haibadagi referee na match asi FC Impal Kwa Kaitel goal ama sinoda thoire haina match adu loisinki Tournament asigi ahanba quarter final match ke sanakibada Musa Major Kurna Basai team A Thangmaibanbu goal ahum sinoda maiti biduna semi final sangkre Musa Major Kungi maipapagi goal ahumadu T Selham CS Ingobi amadi saitaina match ke tarahum risuba yangkai manga suba amadi yangkai nipal suba minute sanki Saturday tournament asigi hayeng tilpung ama makai tabada stadium asida ahum suba quarter final match oina Basai team B Thangmaiban amadi City Sandelga sanagani mari suba quarter final match ta IBFA Kanchipur amadi Tabaspa Tabungkhoka sanagani Manipur hockey gi miyeng makhada YCCIC konta ahlum na sinduna tha sigi tang taramari digi team Nepal na group ani thongna khaidukna sathariba manga suba Yumnam Rasmani Memorial 7-a-side men's open hockey tournament ki ngasi Khomalampak hockey stadium da sanakiba ahanba match da hockey union lainingbam lekaina YCCIC konta ahlupu Panjal Nepal ani da maiti bapiki match sidang mai pakiba hockey union lainingbam lekai gi Panjal singadu W Robinson na match ki kunmatri suba kunmanga suba mari kuntaruk suba minute Panjal ahum
Y Vidyanandana Mers ki kunmari suba madi kuntra mapal suba minita panjal ani sanke atopa panjal ahum maduna KS Ronald A Suresh amadi Y Sinki na Mers ki mapal suba taramanga suba madi kuntra matui suba minita sanduna Mers asi mai pakhi Mers asi da mai tikhiba YCCIC kontha ahluki panjal ani du T Denik amadi SS Budhina Mers ki kunitoi suba madi kuntra suba minita sanke tournament asigi ani suba Mers ki sanakibada Pham Yai School amadi KSSC khongman panjil ahum sanaduna draw satkre Pham Yai School gi panjil humadu en abungna Mers ki mapal suba madi kuntaruk suba minita panjil ani KS Jayantana Mers ki kuntra manga suba minita panjil ama chanki KSSC khongman gi panjil ahum maduna en Prem Kumar K Rohit amadi T Zona Mers ki ahum suba kunipal suba madi kuntra nipal suba minita sankibani sathariba tournament asigi hayeng ayupung mapal tabada ahanba Mers wena CO Singami wang makhetri lekai amadi Hockey Union Laringbam lekai ga sanagani anisuba Mers nungtil pung ama tabada Maira Basi khong amadi KSSC khongman ga sanagani ahum suba Mers nungtil pung ahum tabada SYUC Usekon amadi Pham Yai School ga sanagani Telo Joint Cooperative Farming Society Limited Trophy amadi Lamnai Kendra Village Wise Men's Open 7-set Football Tournament Committee na sinduna mamang thagitang kontra dagi Eastern United Sporting Club Telo Playground da team kuna group mari thongna khaidutuna chathariba tarani thui suba Telo Society Trophy gi ngasi sanakiba ahanba match ta Neo Sanjanbam na ELC Nongadabu goal manga amada maithiba pikre Neo Sanjanbam gi maipapugi goal singru M Taibangan ba L Bizen L Bikramjit L Sanajawba amadi L Bikas na Mers ki ahanba taramatui suba kuntra manga suba kuntra taruk suba madi nifu suba minita sanki Mers asida maiti kiba Nogadagi amatangarba goal adu PIS abungchana Mers ki tara tare suba minita sanki tournament asigi ani suba Mers ki sanakibada FC Yumnam Kunungna NNCKA Nongrenbu goal ani sinoda maiti bapikre FC Yumnam Kunogi mai papugi goal ani du Ais Azoy Kumar amadi TS Ramchandrana Mers ki tara umdoi suba madi kuntra suba minita sankibani Mers asida FC Yumnam Kunogi Sanaroi TIC Ngauba M Romi amadi NNCKA Nongrengi N Reban Tada Match conduct Tokiba referee na unsporting behavior kidamak yellow card utki Thagachari boyai housing makhata na ngasi nomagi oikiba ing asagi pau omok phangbigani ngasi gi oikiba ai ngasagi pau da ICAR lampel patgi pirpa pau gi matung inna ngasi gi khwaidgi sakiba degree Celsius kunipal dasmik ama khwaidgi ingba degree Celsius taramapal dasmik taret Nushite yaw ising manilgisang ayuka sa da marputra taruk nungtilda sa da humputra humdoy uiki ngasigi nung suki pagisang mari dasmik ahum millimeter ni Maroi ba pau amok Chief Minister N Birena Union Home Minister Rajnath Singh unaduna Manipur ge IRB battalion manga hangana ba taksin kre Tamenglong district manung da lairiba sarkar gi quarter kayada NSN IM gi miyoi sing laisille haire amadi kunai amagi chawkhatpagi thak khangge hairabadi lol yenglaga khangba ngamgani haina education minister TS Rajesh Samna phongdokre ngasigi wenadi ISTV na pizaba Manipuri pau matang asdalo sinjari miyeng tabiri pe pomna makpo amuka hana khurumjari